ꯉꯥꯏꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯇꯣꯏ ꯂꯥꯛꯏꯁꯦ ꯅꯪ ꯀꯅꯥ ꯂꯨꯝ ꯂꯥꯛꯏꯅꯣꯕ ꯑꯩꯅꯅꯦ ꯆꯤꯡꯅꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯅꯪ ꯍꯪꯉꯤꯁꯦ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯅꯪ ꯂꯨꯝ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯋꯥ ꯍꯪꯕꯕꯨ ꯑꯗꯨ ꯍꯥꯎꯇ꯭ꯔꯉꯩꯗꯨꯕꯣ ꯈꯔ ꯍꯥꯎꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯅꯄꯨꯟꯁꯤꯗꯨ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯂꯩꯀꯥꯏꯗꯒꯤ ꯃꯤꯔꯦꯝꯁꯤꯒ ꯋꯥ ꯉꯥꯡꯉꯗꯅ ꯃꯁꯥ ꯗꯥꯏꯔꯦꯛ ꯆꯠꯂ ꯎꯅꯔꯨ ꯐꯔꯦ ꯂꯩꯀꯥꯏꯗꯒꯤ ꯁꯤ ꯀꯌꯥ ꯁꯤꯠꯇ꯭ꯔꯤꯅꯦ ꯉꯁꯤ ꯁꯪꯈ꯭ꯔꯦꯅꯦ ꯎꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯀꯅꯥ ꯊꯥꯗꯣꯏꯁꯅꯥ ꯂꯩꯕꯤꯗꯕ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯂꯩꯖꯔꯛꯄ꯭ꯔꯥ ꯆꯪꯕ꯭ꯔꯦ 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 이붕 그러니까 이까지 되기는 ꯑꯩ ꯇꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ 따왕되게 ꯍꯣꯏ 민디 그리고 ꯑꯉꯧ 앙어 ꯍꯣꯏ 타북 따구나 이붕 ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯩ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯖꯕꯅꯤ ꯇꯣꯂꯣꯞꯀ ꯄꯪꯆꯥꯎ ꯆꯥꯎꯕꯁꯦ ꯅꯠꯇꯦ ꯄꯥꯕꯨꯡ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ ꯍꯨꯝꯐꯨꯃꯨꯛꯇꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ 이붕 ꯑꯩꯕꯤꯑꯃꯁꯨ ꯃꯥꯏ ꯊꯕꯛꯇꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗꯤ 이붕 ꯍꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯐꯅꯤ 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 ꯍꯤꯟꯖꯛ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯆꯥꯝ ꯆꯅꯤꯒꯤ ꯃꯊꯛꯇ ꯊꯕꯛ ꯍꯥꯞꯈ꯭ꯔꯕꯅꯤ ꯕꯦꯝꯃ ꯕꯦꯝꯃꯧ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨ ꯃꯤ ꯂꯥꯏ ꯂꯥꯎꯅꯍꯦ ꯍꯣꯏ ꯄꯥꯕꯨ ꯑꯗꯨꯗꯤ 이붕아 사 ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯀꯣ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯅꯥ ꯄꯥꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯃꯅꯥ ꯄꯪꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯅ ꯉꯁꯥꯏꯗꯩ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯧꯔꯤꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯀꯩꯅꯣ ꯄꯥꯈꯪ ꯑꯩꯉꯣꯟꯗꯕꯨ ꯄꯥꯕꯨꯡ ꯀꯧꯔꯗꯤ ꯀꯅꯥ ꯈꯨꯝꯃꯅꯤ ꯇꯥꯃꯣ ꯀꯧꯔꯗꯤ ꯈꯨꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯁꯇꯔꯒꯤ ꯃꯤꯠꯇꯨ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯎꯄꯤꯔꯣ ꯑꯧ ꯃꯥꯅꯦ ꯀꯩꯅꯣꯅꯤ ꯊꯥꯗꯣꯏꯁꯅꯥ ꯇꯧꯅꯖꯒꯦ ꯇꯧꯕꯅꯤ ꯑꯧ ꯐꯅꯤ ꯀꯧꯖꯔꯒꯦ ꯂꯩꯕꯤꯔꯣ ꯍꯣꯏ 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 ꯃꯅꯥꯎꯄꯤꯁꯤꯁꯨ ꯐꯖꯩꯅꯤ ꯃꯣꯏ ꯃꯆꯤꯟꯅꯥꯎꯁꯦ ꯐꯖꯗꯕ ꯅꯠꯇꯦ ꯂꯣꯏ ꯐꯖꯩꯅꯤ ꯀꯔꯤ ꯆꯥꯕꯖꯥꯠꯅꯣ ꯁꯤꯁꯇꯔ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯊꯛꯆꯕ ꯌꯥꯒꯗ꯭ꯔꯣ ꯑꯦꯁ ꯃꯁꯤꯁꯤꯅ ꯁꯣꯏꯗꯅ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈ꯭ꯔꯁꯨ ꯃꯅꯥꯎꯅꯨꯄꯤꯁꯤ ꯑꯗꯨꯝ ꯌꯥꯏꯅꯤ ꯃꯣꯏ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯌꯥꯔꯦ ꯑꯩ ꯏꯆꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯄꯨꯁꯟꯕꯤꯕ ꯌꯥꯔꯦ ꯀꯩꯅꯣ ꯊꯥꯗꯣꯏꯁꯤꯅ ꯆꯪꯉꯣ ꯀꯩ ꯀꯥꯏꯔꯤꯅꯣ ꯀꯩꯅꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯕ ꯑꯩꯁꯦ ꯑꯩ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯆꯪꯉꯣ 다도시라 이신 나비야 와자니 아이 시부 시름동네 에이 맛동 나오네 이신 덕분 맛동도 민어디 얘가 타로 해 타박 분배 말이 시어머니 아이 맛동 나오 이신 덕분 다도시나 민어디 얘가 타로 해 아까나 수행디 까나 수행디 까나 수행디 तामो अइदि पाखतलुरबनी सिदा सिदौ मानजलुरबनी तामोना कइगुम्बा सोइदन सिदोखरदि अइ थबक तौबा फंगोइदोइनी अइ थबक तुदि राइबनिने अइ सिखरदि नंग कनागा लेउनी अदा तामो कइनोम हंगेबा हंगुनी कइ थबक अदो तामोगी मिंगजे अंगौ कौरगा सकल साम चाइनाद्रिसे कमाइ तौरिनो अइ हागे अइ सि अंगांग ओइदेउनो याम ओरबा अदु ऑफिसर मा ओरबा हुजिकान की ऑफिसर सिंग सि सेंजाउ माइबसिंग हाइताइ थबक सुदबो हुमांग लथोक्तबदगी बीपी स्टॉक तोगरे याम सिबा अइदि ngak संगबता सैटरडे संडे अदि सुची नमित खुटिंग के नुंसा मर थबक से ओडों kan ka su jani कइनो अइ कुचु नंगरम जे यादे हेन ngorम मिगेनो जे जिंगा दिन खंगना जिंगा ngokje सिदे हेन ngorम ngorम yakjangje करि नुंसा मर थबक सु खालमनरको मुरिन सिननि आइना अखोगी हक्चांग फना टिंग टिंग लाउं लेसि 아이디 BP 쇼크 또 시링도 시링도 거이다이. 어디기니?
ꯑꯗꯣ ꯇꯥꯃꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯑꯉꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯍꯜꯂꯨꯈꯤꯒꯦ ꯇꯥꯃꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯍꯣꯏ ꯑꯗꯣ ꯂꯩꯕ ꯆꯠꯄꯗꯨꯗꯤ ꯅꯪ ꯆꯠꯂꯨꯔꯅꯨ ꯑꯉꯥꯡ ꯑꯣꯏꯅ ꯊꯥꯈꯣ ꯀꯣ ꯑꯩꯅ ꯏꯁꯤꯡ ꯍꯥꯖꯤꯟꯅꯔꯒ ꯃꯥꯅ ꯄꯥꯈꯠꯇ꯭ꯔꯒ ꯇꯧꯏ ꯃꯥꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯄꯥꯕꯨꯡ ꯑꯆꯥꯄꯣꯠ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯑꯩ ꯇꯜꯂꯦꯅ ꯂꯩꯍꯧꯔꯕ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯤ ꯂꯩꯔꯨꯁꯨ ꯆꯥꯗꯧ ꯂꯩꯔꯦ ꯅꯪ ꯂꯩꯔꯨꯁꯨ ꯆꯥꯒꯗꯧ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯅ ꯐꯩꯗ ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡ ꯀꯔꯤ ꯑꯩꯒꯤꯕꯨꯔꯥ ꯍꯣꯏ ꯂꯦꯝꯕꯤ ꯀꯧꯋꯦ ꯑꯣ ꯀꯣꯂꯦꯖ ꯂꯣꯏꯕꯤꯔꯕꯣ 12 ꯂꯣꯏꯒꯤꯗ ꯉꯥꯏꯔꯤꯗ ꯀꯩꯒꯤꯅꯣ ꯋꯥꯍꯪ ꯌꯥꯝ ꯍꯪꯕꯤꯔꯤꯁꯤꯕꯣ ꯀꯩꯅꯣꯅꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯅꯣꯏ ꯁꯤꯒꯤꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯗꯨꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯒꯦ ꯇꯧꯔꯤꯗꯅ ꯏꯆꯟꯒꯤ ꯇꯨꯡꯒꯤ ꯑꯁꯥꯗ ꯍꯥꯏꯕꯗꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯈꯟꯕꯤꯕꯒꯦ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡꯁꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒ ꯂꯥꯛꯄꯒ ꯃꯥꯜꯂꯤꯍꯦ ꯑꯩꯅ ꯍꯪꯖꯔꯤꯁꯤꯗꯤ ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯑꯩꯅ ꯊꯕꯛ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯗ ꯁꯣꯝꯒꯤꯁꯨ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯈꯟꯖꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯉꯣꯟꯗ ꯊꯕꯛꯀ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯦ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯑꯣ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯦꯕ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯑꯩ ꯗꯥꯏꯔꯦꯛꯇꯔ ꯈꯪꯕ ꯌꯥꯝ ꯂꯩ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯈꯪꯅꯖꯍꯟꯒꯦ ꯌꯥꯅꯤ ꯑꯗꯣ ꯄꯥꯕꯨꯡꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡꯕꯨ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯉꯁꯥꯏꯗꯤ ꯑꯩ ꯄꯥꯈꯪꯅꯦ ꯍꯥꯏꯗꯨꯗꯤ ꯀꯥꯎꯔ ꯃꯥꯅꯤ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯁꯛꯁꯤꯗ ꯀꯥꯏꯗꯒꯤ ꯄꯥꯈꯪꯅꯣꯗ ꯑꯍꯣꯕ ꯑꯩ ꯂꯣꯟꯕ ꯃꯥꯜꯂꯤ ꯑꯗꯣ ꯄꯥꯕꯨꯡ ꯀꯧꯔꯛꯀꯅꯣ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ ꯇꯥꯃꯣ ꯀꯧꯕ ꯌꯥꯏ ꯗꯗꯥ ꯀꯧꯔꯁꯨ ꯌꯥꯏ ꯌꯥꯝꯕꯨꯡ ꯀꯧꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯗꯥ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯆꯦ ꯂꯩꯇ꯭ꯔꯒ ꯏꯕꯥꯅꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯔꯤ ꯋꯥꯅꯣꯗ ꯅꯣꯏ ꯁꯤꯒ ꯋꯥꯔꯤ ꯁꯥꯕꯕꯨꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯪꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯗꯨ ꯂꯩꯔꯕꯗꯤ ꯊꯥ ꯑꯃ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯆꯔꯥ ꯍꯦꯜꯂꯁꯨ ꯉꯝꯒꯅꯤꯌꯦ ꯇꯥꯃꯣꯅ ꯑꯗꯨꯏ ꯋꯥꯗꯣ ꯉꯁꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯗꯤ ꯈꯪꯉꯤꯗ sana Bagay ko na ꯀꯩꯅꯣ ꯇꯥꯗ ꯀꯦꯃꯦꯔꯥ ꯑꯃꯒ ꯀꯨꯏꯂꯩ ꯂꯩꯗꯅꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯐꯤꯂꯝ ꯅꯝꯕꯒ ꯆꯠꯇꯣꯔꯕꯣ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯐꯤꯂꯝ ꯌꯥꯝ ꯉꯥꯎꯖꯕ ꯃꯤꯅꯦ ꯐꯤꯂꯝꯗ ꯌꯥꯝ ꯆꯣꯞꯄꯅꯦ ꯃꯥꯗꯤ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦꯅꯦ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯅꯪꯗ ꯌꯥꯝ ꯉꯥꯎꯖꯕꯅꯦ ꯑꯗꯣ ꯊꯣꯏꯕꯤ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯆꯦ ꯆꯠꯂꯁꯦ Tang ay ko tato sana Ado ngasidi yam nana Kaday de sa toy no lebo ꯑꯗꯨꯕꯨꯔꯣ ꯑꯉꯧ ꯁꯅꯥꯅ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯊꯕꯛ ꯍꯥꯞꯄꯤꯅꯤꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥ ꯎꯅꯕ ꯆꯠꯄꯅꯦ ꯑꯗꯣ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗ Angau sana Ako lumba lako lupa do ko ni se Handare lako ni pu tha de no 이모 까 잡히려 보나 ꯑꯩ ꯅꯣꯡꯄꯣꯛꯁꯤꯒꯩꯗ ꯂꯧ ꯈꯔ ꯂꯩꯌꯦ ꯑꯗ ꯍꯛꯆꯥꯡꯁꯨ ꯍꯨꯃꯥꯡ ꯈꯔ ꯇꯥꯍꯟꯒꯦꯅ ꯂꯧꯔꯤ ꯀꯥꯁꯤ ꯅꯥꯟꯖꯔꯨꯕꯅꯤ 이모 러우 깨면 되긴 ꯑꯁ ꯃꯑꯣꯡ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯂꯧ ꯄꯔꯤ 10 ꯈꯛꯇꯅꯤ 하이 야매 어디 펑구 모양도 있고 마이나 시네 ꯀꯩꯅꯣꯅꯦ ꯃꯁ ꯔꯦꯗꯤꯑꯣꯗ ꯂꯩꯉꯥꯛꯅꯅꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯦꯝꯅꯤ ꯍꯥꯏ ꯁꯨꯡꯇꯦꯝ ꯇꯦꯝꯗꯦ ꯔꯦꯗꯤꯑꯣꯗ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯇꯦꯝꯕ ꯍꯧꯔꯒꯦꯅ ꯑꯩꯒꯤ ꯐꯧ ꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯥꯏꯔꯕꯁꯤꯡꯗ ꯑꯩꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯂꯣꯏ ꯌꯦꯟꯊꯣꯛꯄꯅꯤ 이모기 북치지 빠그래다 타복시 쪼나 떠오르 이모한테 돈을 쑥 쪼나 짜이 ꯍꯣꯏ 이모기 북치지 뭐빡 파고도 ꯍꯣꯏ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯊꯕꯛꯇꯣ 호이네 해 아두니네 아이네 수 넌테나다 그래서 이 가메도 ꯍꯣꯏ ꯑꯩ ꯚꯥꯞ ꯇꯥꯖꯩ ꯃꯥꯅꯗꯤ ꯂꯥꯛꯑꯝꯅꯤ ꯄꯤꯔꯛꯄꯁꯦ ꯍꯣꯏ ꯗꯥꯏꯔꯦꯛꯇꯔꯗꯤ ꯂꯥꯛ 10 ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯛ 9 ꯑꯃ ꯍꯥꯞꯄꯤꯔꯒ ꯄꯤꯈ꯭ꯔꯕꯅꯤ ꯊꯕꯛꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯔꯗꯕꯅꯤ ꯀꯩꯝꯇ ꯃꯊꯥ ꯀꯣꯛ ꯁꯥꯕꯤꯔꯨꯔꯅꯨꯀꯣ
ꯊꯕꯛ ꯌꯥꯎꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯂꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯨꯝꯕꯅꯤ ꯑꯗꯨꯗ ꯑꯣꯏꯔꯗꯤꯀꯣ ꯑꯗꯨ ꯈꯔ ꯊꯨꯅꯕ ꯏꯕꯨꯡꯉꯣꯅ ꯁꯣꯏꯗꯅꯕ ꯇꯧꯕꯤꯔꯣ ꯑꯦ ꯁꯣꯏꯔꯣꯏ ꯁꯣꯏꯔꯣꯏ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯕꯥꯕꯨ ꯑꯩ ꯆꯠꯊꯔꯨꯈꯤꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯌꯧꯁꯟꯕꯤꯔꯣ ꯑꯗꯨꯗꯤꯀꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯦ ꯁꯣꯏꯔꯣꯏ 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 ꯂꯧ ꯄꯔꯤ 10ꯁꯨ ꯂꯩ ꯇꯣꯂꯣꯞꯁꯨ ꯆꯥꯎꯅ ꯆꯥꯕ ꯃꯁꯥꯁꯨ ꯄꯥꯈꯪ ꯑꯣꯏꯕ ꯃꯁꯤꯗꯕꯨ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤꯃꯛ ꯄꯤꯊꯣꯛꯀꯦꯍꯦ